ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯝꯊꯤꯕ ꯆꯥꯡꯌꯦꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯊꯤꯕ ꯆꯥꯡꯌꯦꯡ꯫ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯍꯦꯟꯕꯗꯣ ꯄꯔꯞ ꯁꯒꯥꯗ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯞꯁꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯊꯪꯅꯕꯗ ꯂꯩꯕ ꯃꯊꯛꯀꯤ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯁꯤꯗꯤ ꯗꯣꯂꯥꯟ ꯍꯥꯞꯆꯔꯕꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯂꯥꯟꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯪꯒꯣꯏ ꯌꯨꯝꯁꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯗꯣꯂꯥꯟ ꯑꯗꯨꯗꯒꯤ ꯂꯦꯞꯈꯠꯈꯤꯕꯗ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯑꯗꯣ ꯌꯧꯒꯦ ꯇꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯗꯣ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯈꯔꯈꯛꯇꯃꯛ ꯊꯥꯡꯒꯠꯅꯕꯒꯤꯗꯃꯛꯇ ꯊꯝꯕ ꯃꯤ ꯂꯩꯅꯕ ꯌꯥꯕ ꯀꯥꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯦꯒꯥꯗ ꯌꯦꯞꯁꯜꯂꯒ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯈꯣꯡ ꯑꯗꯣ ꯈꯣꯡꯊꯥꯡ ꯂꯨꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯀꯥꯈꯠꯂꯛꯂꯒ ꯃꯊꯛ ꯊꯪꯕ ꯂꯩꯃꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯦꯟꯗꯜ ꯑꯃ ꯊꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯦꯒꯥꯗ ꯌꯦꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯞꯅ ꯐꯥꯛꯇꯣꯛꯇꯨꯅ ꯐꯥꯜ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯂꯛꯂꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯂꯩꯕ ꯖꯥꯠꯂꯅꯤ? ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯆꯥꯡ ꯌꯦꯡꯁꯤꯔꯅꯦ? ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯆꯨꯝꯅꯒꯤ ꯀꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯗ ꯕꯦꯖ ꯇꯧꯕ ꯕꯨꯛ ꯑꯃ ꯑꯣꯏꯔꯕ ꯖꯥꯠꯂ? ꯀꯔꯤꯒꯨꯝꯕ ꯃꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯕ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ, ꯀꯔꯤꯒꯨꯝꯕ ꯊꯣꯔꯛꯂꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ? ꯑꯩꯕꯨ ꯏꯃꯥꯟꯅꯕꯁꯤꯡꯒ ꯇꯧꯔꯒ ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯇꯧꯁꯤꯔꯅꯦ? ꯀꯔꯤꯒꯨꯝꯕꯗ ꯊꯣꯔꯛꯂꯒꯅ ꯑꯩꯅ ꯀꯔꯤ ꯍꯥꯏꯕ? ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯁꯨ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯕꯥꯍꯤꯔꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯆꯥꯡꯌꯦꯡ ꯇꯧꯊꯣꯛꯄꯗꯤ ꯐꯩꯁꯦ꯫ ꯊꯣꯏꯍꯦꯟꯕꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯉꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯅꯩꯅꯈꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯔꯤꯛ ꯑꯗꯣ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯦꯟꯗꯜ ꯑꯗꯣ ꯃꯍꯥꯛꯅ ꯇꯞꯅ ꯃꯨꯊꯠꯂꯝꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯅ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯂꯥꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯄꯔꯞ ꯑꯃꯨꯛ ꯆꯪꯈ꯭ꯔꯤꯕꯁꯤꯅ? ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯖꯥꯠꯅꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯉꯍꯥꯟ ꯃꯥꯅ ꯇꯧꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯩꯅ ꯋꯥ ꯍꯪꯕꯗꯁꯨ ꯂꯀꯛ ꯇꯧꯔꯒ ꯈꯨꯝꯃꯤ꯫ ꯃꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯤꯁꯥ ꯄꯁꯥ ꯆꯥꯕꯒꯗꯨꯕꯨ ꯇꯧꯔꯕ ꯖꯥꯠꯂ? ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯗꯤ ꯅꯤꯁꯥ ꯆꯥꯕꯗꯤ ꯃꯥꯟꯗꯦꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯇꯧꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯆꯥꯁꯤꯡ ꯑꯁꯤ ꯁꯦꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯅꯤ꯫ ꯑꯗꯨꯝꯅ ꯀꯂꯥꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯂꯥꯅ, ꯅꯆꯥꯅꯨꯄꯥ ꯊꯣꯏꯕꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯂꯥꯒꯤ ꯅꯨꯄꯤꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯇꯧꯖꯔꯤꯕꯅꯤ, ꯈꯔꯁꯨ ꯊꯥꯗꯣꯛꯄꯤꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯀꯂꯥꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯣ ꯀꯌꯥ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯦꯟꯅꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯍꯦꯟꯕꯗꯣ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ, ꯍꯧꯒꯠꯀꯦ ꯈꯣꯠꯀꯠꯀꯦ ꯍꯥꯏꯗꯅ ꯑꯍꯝ ꯑꯍꯥ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯄꯥꯕꯨꯡ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯑꯍꯝ ꯑꯍꯥ ꯍꯥꯏꯗꯁꯨ ꯍꯧꯒꯠꯂꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯌꯥꯍꯧꯔꯛꯄꯒ ꯁꯨꯝꯆꯤꯠ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯐꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯁꯨꯝꯆꯤꯠ ꯑꯣꯟꯅꯔ ꯀꯩꯗꯧꯔꯒꯦ? ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕ꯭ꯔꯣ? ꯊꯣꯏꯍꯦꯟꯕ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯅ ꯌꯦꯅꯈꯥꯔꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯠꯈꯤ꯫ ꯀꯂꯥꯅ, ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯤꯡꯈꯦꯠ ꯂꯩꯈꯦꯠꯄꯗꯣ ꯇꯧꯅꯨꯅꯦ, ꯂꯥꯏꯁꯦ ꯂꯩꯇꯕ ꯅꯠꯇꯦꯀꯣ꯫
ꯑꯗꯨꯝꯅ ꯂꯥꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯟꯕ ꯂꯥꯏꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗꯨꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯀꯔꯤ ꯂꯥꯏꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯂꯩꯕ ꯆꯠꯂꯅꯤ ꯆꯥꯡꯌꯦꯡ ꯇꯧꯅꯗꯤ ꯈꯪꯉꯣꯏ ꯑꯩ ꯂꯥꯏꯔꯤꯛꯇꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯗꯨ ꯆꯤꯟꯐꯥ ꯄꯨꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯊꯣꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯩ ꯈꯪꯒꯅꯤ ꯍꯣꯔꯦꯟꯗꯤ ꯃꯟꯇ꯭ꯔꯗꯨ ꯄꯥꯗꯕ ꯌꯥꯗꯦ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯏꯍꯦꯟꯕ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡ ꯌꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯃꯪꯉꯒ ꯂꯥꯛꯂꯤꯕꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯣꯏꯍꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯄꯥꯈꯪꯗ ꯈꯪꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯍꯦꯟꯕꯅ ꯀꯃꯥꯏ ꯈꯪꯉꯣꯏꯗꯣꯏꯅꯣ ꯃꯔꯨꯝꯗꯒꯤ ꯂꯥꯎꯔꯛꯂꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯂꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯅꯍꯥꯟꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯁꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯂꯥꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯀꯂꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥ ꯆꯥꯎꯕꯣꯜꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯁꯥꯏꯀꯜ ꯊꯧꯖꯤꯜꯂꯛꯂꯤ ꯀꯂꯥꯁꯨ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯗꯨꯅ ꯁꯨꯝꯖꯤꯠ ꯊꯝꯖꯤꯜꯂꯨꯔꯒ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡꯗ ꯇꯣꯛ ꯍꯦꯛ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯣꯜꯅ ꯑꯩ ꯀꯂꯥ ꯄꯥꯕꯨꯡ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯩꯁꯤ ꯅꯪꯒ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯉꯟꯇꯥ ꯂꯥꯛꯂꯤꯕꯅꯤ ꯅꯪꯗꯤ ꯊꯕꯛ ꯍꯦꯛ ꯍꯦꯛ ꯆꯠꯊꯣꯛꯄ ꯑꯗꯨꯗ ꯌꯥꯅꯤ ꯄꯥꯕꯨꯡ ꯀꯥꯈꯠꯄꯤꯔꯛꯑꯣ ꯀꯔꯤ ꯋꯥꯐꯝꯕꯨ ꯑꯣꯏꯔꯕꯅꯣ ꯍꯦꯔꯥ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯧꯀꯣꯟꯒꯤꯗꯨꯗ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯈꯔ ꯁꯨꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕꯗꯨ ꯑꯩꯅꯗꯤ ꯄꯥꯅꯕ ꯉꯝꯂꯔꯣꯏꯗꯕ ꯑꯗꯨ ꯅꯪꯅ ꯈꯔ ꯄꯥꯅꯕꯤꯅꯕ ꯍꯥꯏꯗꯅ ꯍꯥꯏꯒꯠꯂꯛꯂꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯍꯧꯁꯥ ꯏꯟꯖꯤꯟ ꯁꯦꯟꯅꯔꯝꯕꯗꯥꯏꯅꯦ ꯍꯣꯏ ꯁꯦꯟꯅꯔꯝꯃꯤ ꯄꯥꯕꯨꯡ ꯍꯧꯖꯤꯛꯄꯨꯗꯤ ꯏꯟꯖꯤꯟꯗꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯁꯦꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯗꯨꯅꯤꯗꯅ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯁꯦꯟꯅꯔꯒ ꯑꯋꯥꯡ ꯊꯪꯕ ꯂꯧꯀꯣꯜꯗꯨ ꯂꯧ ꯄꯥꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯅꯃꯥꯁꯨ ꯃꯁꯥ ꯁꯣꯜꯂꯦꯗꯣ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯃꯥꯒꯤ ꯑꯣꯐꯤꯁ ꯆꯠꯅꯕꯅꯤ ꯍꯥꯏ ꯑꯃꯅꯤ ꯍꯥꯏ ꯂꯧꯗꯣ ꯂꯧꯁꯤꯠ ꯇꯥꯔꯒ ꯂꯩꯔꯦ ꯃꯤꯉꯣꯟꯗꯅꯦ ꯁꯥꯟꯇꯣꯛꯂꯕꯁꯨ ꯇꯜꯂꯕꯗꯣ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯂꯥꯛꯂꯒ ꯌꯦꯡꯁꯜꯂꯨ ꯃꯗꯨꯗꯩ ꯂꯣꯛꯂꯛꯄꯗꯣ ꯁꯔꯨꯛ 3 ꯊꯣꯛꯂꯒꯅꯦ 2 ꯅꯪꯒꯤ ꯑꯣꯏꯖꯧ ꯑꯃꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯤꯟꯅꯔꯝꯃꯨ ꯄꯥꯕꯨꯡ ꯑꯗꯨꯒꯤꯗꯤ ꯇꯪꯈꯥꯏ ꯑꯗꯨꯝ ꯇꯧꯁꯤꯗ ꯇꯪꯈꯥꯏꯒꯤ ꯋꯥ ꯅꯠꯇꯦ ꯀꯣ ꯅꯉꯣꯟꯗ ꯂꯣꯏ ꯋꯣꯜꯂꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨꯅꯦ ꯑꯩꯁꯨ ꯃꯗꯨꯗꯒꯤ ꯂꯣꯛꯂꯛꯄ ꯐꯧꯗꯣ ꯈꯔ ꯆꯥꯅꯤꯡꯉꯤ ꯀꯔꯤꯅꯣ ꯑꯩꯗ ꯃꯗꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤꯕ ꯂꯧꯅꯤ ꯂꯧ ꯑꯇꯩ ꯌꯣꯟꯈ꯭ꯔꯕꯁꯨ ꯃꯗꯨꯝꯗꯤ ꯑꯩꯅꯅꯦ ꯈꯥꯛꯇꯅ ꯊꯝꯍꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯉꯣꯟꯗꯅꯦ ꯐꯧꯗꯝꯕꯤ ꯇꯧꯔꯦꯗꯅ ꯂꯣꯛꯏꯒ ꯂꯣꯛꯇꯦꯒ ꯍꯥꯏꯗꯅ ꯈꯟꯅꯕ ꯍꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯥꯏ ꯆꯠꯊꯣꯛꯅꯈ꯭ꯔꯦ ꯄꯥꯕꯨꯡ ꯑꯉꯥꯡ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯏ ꯀꯩꯗꯧꯔꯕꯅꯤ ꯑꯊꯣꯏꯕꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯄꯥꯕꯨꯡ ꯃꯥꯁꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯁꯥꯁꯤ ꯈꯤꯇꯤꯛ ꯀꯤꯔꯨꯝ ꯇꯧꯕꯒꯨꯝ ꯅꯠꯇ꯭ꯔꯒꯅ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯨꯝ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯑꯗꯣꯝꯅ ꯇꯧꯕ ꯍꯧꯅꯕꯅꯤ ꯑꯗꯨꯅꯅꯦ ꯃꯈꯣꯏꯅ ꯑꯔꯣꯟꯕ ꯊꯕꯛ ꯀꯔꯤꯒꯨꯝꯕ ꯇꯧꯔꯕꯗꯤ ꯑꯗꯣꯝꯅ ꯃꯈꯣꯏꯗ ꯃꯊꯤ ꯐꯣꯡꯉꯛꯀꯅꯤ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯑꯣꯡ ꯁꯥꯕꯥꯟ ꯃꯈꯣꯏꯒꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯗꯣꯝꯅ ꯑꯍꯣꯡꯕ ꯂꯩꯔꯛꯂꯕꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯂꯤꯕꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯍꯥꯏꯕꯁꯤꯅꯤꯀꯣ ꯃꯈꯣꯏꯗꯤ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯉꯛꯂꯣꯏ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯥꯡ ꯌꯦꯡꯅꯤꯡꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯅꯤ ꯐꯔꯦ ꯑꯉꯥꯡꯗꯣ ꯎꯅꯔꯝꯃꯔꯣꯏ ꯑꯩ ꯑꯇꯣꯞꯄꯗ ꯆꯠꯀꯗꯕꯁꯨ ꯂꯩ ꯑꯗꯨꯅꯅꯦ ꯑꯉꯥꯡꯗꯣ ꯁꯦꯟꯅꯧ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯣꯜ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯂꯦꯞꯂꯒ ꯌꯦꯡꯍꯧꯔꯤ ꯀꯂꯥꯅꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯪꯂꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯍꯦꯟꯕꯗꯣ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯊꯣꯏꯕ ꯉꯥꯏꯈꯣ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯏꯃꯥꯟꯅꯕ ꯑꯃꯅꯤꯗ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯀꯩꯗꯧꯕꯒꯤ ꯎꯅꯗꯧꯔꯤꯕ ꯀꯔꯤ ꯃꯔꯝ ꯂꯩꯒꯦ ꯍꯥꯏꯕ ꯄꯥꯕꯨꯡ ꯁꯨꯝ ꯎꯅꯕ ꯌꯥꯗ꯭ꯔꯕꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯣꯏꯍꯦꯟꯕ ꯃꯄꯥꯗ ꯈꯣꯟ ꯈꯔ ꯀꯜꯂꯞ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯀꯂꯥꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯃꯥꯅ ꯑꯍꯤꯡ ꯍꯧꯒꯠꯂꯛꯂꯤꯕꯁꯤ ꯅꯣꯡꯃ 2 3 4 ꯁꯨꯔꯦ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯤ
ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯑꯃꯗꯤ ꯇꯧꯔꯦꯁꯦ ꯐꯩ ꯈꯪꯒꯅꯤ ꯍꯣꯔꯦꯟꯗꯤ ꯇꯨꯝꯗꯕ ꯃꯈꯩ ꯉꯥꯏꯔꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯂꯥ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤ ꯊꯣꯏꯍꯦꯟꯕ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯀꯣꯜꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ ꯎ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯝꯕꯤꯅꯤ ꯂꯝꯕꯤꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯄꯥꯠ ꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯄꯨꯈ꯭ꯔꯤ ꯑꯣꯏ ꯈꯣꯡꯕꯥꯜ ꯇꯧꯕ ꯈꯔ ꯄꯥꯛꯂꯞ ꯇꯧꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯁꯥꯡꯕ ꯏꯔꯤꯜ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯏꯔꯤꯜꯗꯨ ꯂꯥꯟꯊꯣꯛꯂꯒ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯏꯔꯤꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯥꯎꯔꯕ ꯎꯁꯤꯡ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯣꯏꯍꯦꯟꯕ ꯐꯝꯊꯩ ꯑꯗꯨꯒ ꯃꯍꯥꯛ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃꯗ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯕꯗꯣ ꯍꯩꯅꯗꯗꯨꯅ ꯊꯣꯔꯛꯂꯤꯕꯅꯤ ꯊꯣꯏꯍꯦꯟꯕꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯄꯥꯔꯨꯕꯗꯒꯤ ꯀꯔꯤꯒꯨꯝꯕꯗ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯣꯛꯂꯛꯂꯕꯗꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯤꯄꯥꯏ ꯊꯕꯥꯏꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯅꯤꯄꯥ ꯃꯆꯥꯅꯤ ꯇꯧꯗꯨꯅꯗꯤ ꯇꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕꯁꯤꯡꯗ ꯇꯥꯟꯅꯔꯒ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯧꯅꯝ ꯂꯝꯊꯥꯛ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕꯤꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯗ ꯍꯥꯏꯗꯣꯛꯄꯁꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯊꯣꯏꯍꯦꯟꯕꯅ ꯃꯪꯂꯒ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕ ꯅꯠꯇ꯭ꯔꯁꯤꯕꯣ ꯃꯥꯅꯤꯅꯦ ꯊꯣꯏꯕ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯊꯣꯏꯍꯦꯟꯕꯅ ꯆꯠ ꯂꯩꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯕ ꯑꯁ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤꯅꯦꯍꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯑꯩꯁꯦ ꯏꯇꯥꯎ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯂꯤꯕꯅꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯑꯩ ꯍꯥꯏꯕꯤꯒꯦꯅꯦ ꯑꯁ ꯑꯗꯨꯒ ꯅꯠꯇꯦꯗ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯒ ꯅꯪꯅ ꯍꯧꯗꯣꯔꯤꯗꯨꯒ ꯌꯥꯝ ꯊꯤꯅ ꯆꯥꯟꯅꯗ꯭ꯔꯦ ꯀꯔꯤꯅꯣꯕꯗꯣ ꯅꯪꯒꯤꯁꯤꯕꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯅꯤꯡꯉꯛꯄꯒꯤ ꯋꯥꯔꯤꯔꯣ ꯑꯁ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯃꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯒ ꯅꯪꯒꯤꯁꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯅꯤꯡꯕꯒꯤ ꯋꯥꯕ ꯐꯝꯂꯕ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯥ ꯂꯥꯕ ꯑꯆꯧꯕ ꯂꯩꯕꯗꯣ ꯃꯗꯨ ꯍꯟꯗꯛꯀꯤ ꯊꯥꯗ ꯂꯣꯏꯁꯤꯜꯂꯗꯧꯅꯤ ꯑꯗꯨꯗ ꯀꯣꯛ ꯌꯥꯎꯔꯣ ꯀꯩꯅꯣ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯪꯁꯤꯗꯤ ꯑꯗꯨ ꯀꯔꯤꯅꯣꯗꯤ ꯁ꯭ꯋꯥꯏ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯒꯗꯣꯏ ꯋꯥꯔꯤꯁꯦ ꯅꯪꯁꯨꯅꯦ ꯄꯨꯡ ꯑꯉꯛꯀꯗꯣꯏꯖꯥꯠꯅꯤ ꯀꯔꯤꯅꯣ ꯀꯔꯤ ꯋꯥꯅꯣꯕ ꯏꯇꯥꯎ ꯍꯟꯗꯛꯇꯨ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯒꯤ ꯀꯥ ꯁꯦꯡꯗꯣꯛꯄꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯪꯉꯤ ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ ꯔꯥꯃꯥꯌꯣꯟꯂ ꯃꯍꯥꯚꯥꯔꯠꯂꯕ ꯑꯁ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯃꯥꯏꯕꯁꯤꯡꯅ ꯄꯥꯏꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯤ ꯂꯥꯏꯔꯤꯛꯅꯦꯕ ꯑꯣ ꯑꯩꯈꯣꯏꯅ ꯅꯪꯒꯤꯁꯤꯕꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯐꯥꯅꯕꯒꯤ ꯃꯟꯇ꯭ꯔꯒ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗꯦ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯐꯥꯕꯒꯤ ꯃꯟꯇ꯭ꯔ ꯅꯠꯇꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕꯒꯤ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯉꯥꯛꯇꯅ ꯏꯔꯤꯁꯤ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄ ꯍꯥꯏꯕ ꯉꯥꯏꯈꯣꯅꯦ ꯍꯦꯂꯣꯏꯗꯨ ꯇꯁꯦꯡꯅ ꯊꯣꯛꯂꯛꯄ꯭ꯔꯣ ꯑꯁ ꯑꯃꯨꯛꯇ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯤꯗ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯍꯦ ꯑꯗꯨꯒ ꯅꯪꯗꯤ ꯀꯃꯥꯏꯅ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯒꯤ ꯃꯟꯇ꯭ꯔꯅꯦ ꯈꯪꯉꯤꯕ ꯍꯣꯅꯦ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯊꯛꯇ ꯊꯥꯏ ꯑꯗꯨꯗ ꯈꯪꯕꯒꯤ ꯋꯥꯅꯤ ꯃꯗꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯍꯦꯂꯣꯏꯅꯣ ꯊꯣꯛ ꯆꯠꯁꯤꯜꯂꯛꯑꯣꯁꯦ ꯅꯪ ꯑꯗꯨꯒꯤꯔꯣ ꯃꯪꯉꯤꯁꯦ ꯍꯣꯏꯅꯦ ꯑꯗꯨꯒꯤꯅꯤꯅꯦ ꯀꯥꯟꯗ ꯋꯥꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯧꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯗꯨꯅ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏꯔꯤꯕ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯌꯥ ꯊꯋꯥ ꯁꯥꯗꯕꯗꯨꯗ ꯊꯣꯏꯍꯦꯟꯕꯁꯨ ꯀꯌꯥ ꯊꯋꯥ ꯁꯥꯖꯜꯂꯨꯗ꯭ꯔꯤ ꯆꯨꯝꯅꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯊꯃꯣꯏꯗ ꯈꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯕꯛ ꯈꯔ ꯆꯠꯂꯨꯔꯤ ꯆꯥꯛꯁꯨ ꯍꯣꯇꯦꯜꯗ ꯆꯥꯔꯒ ꯃꯈꯣꯏ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯂꯥ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯥꯛ ꯆꯥꯕꯁꯨ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯅ ꯃꯍꯥꯛꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯄꯥꯗ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯐꯔꯦ ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯍꯥꯏꯔꯝꯒꯗꯕꯅꯤꯀꯣ ꯆꯪꯉꯨ ꯑꯁꯨꯝꯅ ꯀꯂꯥꯅ ꯊꯣꯏꯍꯦꯟꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯩꯗꯕꯤꯗ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯍꯟꯈ꯭ꯔꯦ ꯉꯍꯥꯟ ꯃꯈꯩꯗꯤ ꯊꯣꯏꯍꯦꯟꯕꯅ ꯑꯗꯨꯝꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯁꯤ ꯀꯂꯥꯅ ꯆꯕꯦꯡ ꯉꯥꯡꯕꯗꯇ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯉꯥꯡꯂꯤꯕꯅꯤ
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯉꯥꯡ ꯉꯥꯡꯗꯕꯤꯗ ꯃꯆꯥꯅꯨꯄꯥꯕꯨ ꯏꯃꯨꯡꯗ ꯆꯪꯍꯜꯂꯛꯄ ꯑꯁꯤꯗ ꯊꯣꯏꯍꯦꯟꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯆꯩꯗ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯄꯨꯜꯂꯨꯔꯕ ꯃꯇꯨꯡ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯗꯕꯗꯨ ꯃꯍꯥꯛꯀꯤ ꯀꯥꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯛꯇꯃꯛ ꯈꯪꯂꯛꯂꯤ, ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯊꯣꯏꯍꯦꯟꯕ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇꯣ ꯁꯣꯏꯗꯅ ꯄꯥꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯆꯤꯟꯐꯥ ꯄꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯆꯥꯡ ꯌꯦꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯁꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯀꯦꯟꯗꯜ ꯄꯦꯀꯦꯠ ꯑꯗꯨꯗꯒꯤ ꯀꯦꯟꯗꯜ 3 ꯂꯧꯊꯣꯛꯂꯛꯂꯒ ꯊꯣꯏꯍꯦꯟꯕ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯍꯦꯛ ꯍꯦꯛ ꯌꯦꯡꯕ ꯃꯊꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯊꯣꯏꯍꯦꯟꯕꯅ ꯑꯗꯨꯝꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯂꯥꯅ ꯎꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ "ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯕꯁꯤꯅ? ꯃꯁꯤ ꯃꯇꯨꯡ ꯏꯟꯅꯔꯨꯒꯦ" ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯂꯥꯅ ꯊꯣꯏꯍꯦꯟꯕꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯍꯦꯟꯕꯗꯣ ꯃꯊꯛ ꯊꯪꯕ ꯀꯥꯔꯣꯝꯗ ꯆꯠꯈꯤꯕ ꯑꯗꯨꯗ ꯀꯂꯥꯅ ꯃꯥꯗꯤ ꯃꯊꯛ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ? ꯀꯦꯟꯗꯜ ꯆꯨꯈꯠꯄꯔ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯂꯥꯏꯔꯤꯛ ꯄꯥꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯄꯥꯕ ꯀꯩꯗꯧꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒꯅ ꯀꯥ ꯊꯪꯅꯕꯁꯤꯗ ꯃꯥꯅ ꯂꯥꯏꯔꯤꯛ ꯉꯔꯪ ꯉꯔꯪ ꯄꯥꯕꯗꯣ ꯑꯩꯈꯣꯏꯗ ꯇꯨꯝꯕ ꯌꯥꯔꯔꯣꯏꯗꯅ ꯃꯥꯅ ꯃꯊꯛꯇ ꯄꯥꯔꯤꯕꯖꯥꯠꯂ? ꯆꯠꯂꯒ ꯌꯦꯡꯈꯤꯒꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯂꯥꯗꯣ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯈꯠꯂꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯁꯠ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯌꯦꯞꯁꯜꯂꯤ꯫ ꯑꯗꯨꯒ ꯐꯨꯔꯤꯠꯅ ꯁꯠ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯄꯣꯔꯛꯄ ꯂꯥꯏꯔꯤꯛ ꯑꯃ ꯁꯠ लाउना ꯐꯥꯛꯇꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯁꯠ ꯌꯦꯡꯊꯣꯔꯛꯄꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯀꯂꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ "ꯅꯪꯒꯤ ꯀꯥꯗ ꯑꯗꯨꯝ ꯄꯥꯕ ꯌꯥꯕꯗꯨꯕꯨ ꯁꯤꯗꯩꯁꯤꯗꯗꯤ ꯀꯩꯗꯧꯔꯤꯕ? ꯄꯥꯕꯨꯡ ꯍꯣꯏ ꯇꯨꯝꯕꯗꯨꯗ ꯑꯩꯅ ꯉꯔꯪ ꯉꯔꯪ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯇꯨꯝꯕ ꯌꯥꯔꯣꯏꯗ꯭ꯔꯥꯅ ꯁꯤꯗ ꯁꯨꯝ ꯍꯣꯠꯅꯔꯝꯃꯤꯕꯖꯥꯠꯅꯤ꯫ ꯂꯥꯏꯔꯤꯛꯄꯨ ꯄꯥꯅꯦ ꯍꯥꯏꯔꯕꯗꯤ ꯍꯧꯅ ꯄꯥꯎ꯫ ꯑꯩꯈꯣꯏ ꯇꯨꯝꯕ ꯌꯥꯗꯕꯤꯗꯅꯦ ꯅꯥꯀꯣꯡ ꯃꯦꯜꯂꯒ ꯈꯥꯡꯉꯁꯨ ꯈꯥꯡꯒꯦꯅꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗ ꯅꯪꯅ ꯄꯥꯔꯁꯨ꯫ ꯐꯔꯦ ꯄꯥꯎꯔꯣ꯫ ꯑꯩꯗꯤ ꯅꯪ ꯁꯤꯗ ꯀꯥꯈꯠꯂꯒ ꯐꯨꯔ ꯀꯥꯞꯄꯤꯔ ꯈꯜꯂꯨꯔꯦ꯫ ꯄꯥꯕꯨꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯄ꯫ ꯐꯥꯒꯦ ꯇꯧꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯔꯝ ꯃꯣꯛꯑꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯎꯔꯨꯅꯤ? ꯇꯧꯔꯣ꯫ ꯑꯗꯣ ꯄꯪꯀꯨꯏ ꯀꯨꯏꯅꯗꯤ ꯄꯥꯒꯅꯨꯀꯣ, ꯅꯃꯤꯠ ꯅꯅꯥ ꯁꯣꯛꯂꯛꯀꯅꯤ꯫ ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯂꯥ ꯅꯣꯛꯐꯦꯠ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯀꯨꯝꯊꯈꯤ꯫ ꯃꯄꯥꯕꯨꯡ ꯀꯨꯝꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯂꯤ꯫ ꯀꯂꯥ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯅ ꯃꯕꯨꯛꯇ ꯌꯦꯞꯁꯜꯂꯤꯕ ꯃꯟꯇ꯭ꯔ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯞꯅ ꯐꯥꯛꯇꯣꯛꯂꯒ ꯐꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤ꯫ ꯑꯗꯨꯒ ꯊꯣꯏꯍꯦꯟꯕꯅ "ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯄꯥꯕꯗꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯋꯣꯏꯅꯈ꯭ꯔꯦꯗ꯫ ꯑꯗꯨꯕꯨ ꯑꯩ ꯏꯗꯕꯗꯤ ꯌꯥꯗꯦ, ꯐꯥꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯃꯁꯤ ꯉꯔꯪ ꯄꯥꯔꯨꯔꯕꯗꯤ ꯄꯥꯕꯨꯡꯅ ꯑꯩꯁꯦ ꯃꯟꯇ꯭ꯔ ꯄꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯥꯏꯕꯒꯤ ꯃꯆꯥꯅꯤ, ꯑꯩꯅ ꯃꯥꯏꯕꯒꯤ ꯃꯁꯨ꯫ ꯐꯔꯦ, ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯍꯦꯟꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯕꯔꯪ ꯄꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤ ꯆꯤꯟꯐꯥ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯍꯞꯇꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯆꯪꯂꯤ꯫ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕꯁꯤ ꯁꯨꯞꯅꯈꯛꯀꯤ ꯂꯩꯋꯥ ꯑꯃꯈꯛꯅꯤ꯫ ꯂꯩꯋꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯐꯥꯔꯨꯔꯕꯁꯨ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇꯃꯛ ꯀꯥꯎꯊꯣꯛꯄ, ꯃꯔꯛꯇ ꯂꯠꯄ ꯅꯠꯇ꯭ꯔꯒꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯈꯔ ꯁꯣꯏꯕꯒꯨꯝ ꯇꯧꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯍꯞꯇꯥ ꯑꯃꯁꯤꯃ ꯐꯖꯅ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯕ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯥꯏꯕꯁꯨ ꯉꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯆꯥꯡ ꯌꯦꯡꯅꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯊꯣꯏꯍꯦꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯣꯜꯂꯒ ꯀꯧꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯄꯥꯝꯖꯔꯤꯕ ꯆꯥꯛꯊꯥꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯅ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯉꯥꯏꯔꯛꯄꯅ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯗꯣ ꯌꯧꯁꯜꯂꯛꯂꯤ꯫ ꯃꯇꯝꯗꯨ ꯊꯣꯏꯍꯦꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯃꯔꯝꯗꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯃꯔꯝꯅ ꯂꯩꯃꯥꯏꯗꯣ ꯂꯩꯈꯣꯝ ꯊꯣꯛꯇꯨꯅ ꯆꯕꯤꯠ ꯂꯥꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯅ
ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯖꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯣꯡ ꯑꯁꯦ ꯇꯥꯗ꯭ꯔꯕꯗꯤ ꯃꯇꯨꯡ ꯇꯥꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏ ꯑꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯖꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯇꯧꯗꯕꯗꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯂꯤꯕꯗꯣ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕ ꯊꯕꯛꯅꯤꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯐꯝ ꯀꯗꯥꯏꯗ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯂꯝꯄꯥꯛ ꯃꯆꯥ ꯑꯁꯤ ꯍꯥꯟꯅꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨ ꯅꯠꯇꯕ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯃꯅꯥꯛꯂꯣꯝꯗ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯂꯝꯖꯥꯎ ꯑꯃ ꯂꯩꯈ꯭ꯔꯤ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯣꯏꯅ ꯁꯥꯟꯅꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯝꯄꯥꯛ ꯑꯁꯦ ꯄꯨꯡꯁꯣꯡ ꯁꯣꯡꯖꯜꯂꯤ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯁꯣꯡꯂꯕ ꯅꯥꯄꯤ ꯀꯌా ꯑꯃꯁꯨ ꯍꯧꯔꯤ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯒ ꯂꯣꯏꯅꯅ ꯎ ꯑꯆꯧ ꯑꯆꯧꯕꯁꯨ ꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯁꯤ ꯂꯩꯀꯥꯏ ꯈꯨꯜꯂꯒꯤꯗꯤ ꯈꯔꯁꯨ ꯇꯥꯝꯅ ꯂꯩꯔꯤꯕꯅꯤ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯍꯦꯛ ꯃꯇꯥꯏꯋꯥꯏꯗꯅ ꯄꯨꯈ꯭ꯔꯤ ꯑꯃꯟꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯁꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯔꯒ ꯌꯨꯝꯐꯝ ꯊꯣꯅꯈꯤꯕꯗꯒꯤ ꯀꯣꯝ ꯃꯆꯥ ꯃꯆꯥ ꯑꯣꯟꯗꯨꯅ ꯂꯩꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯣꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯂꯝꯍꯥꯡ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯂꯝꯄꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯋꯥꯅ ꯄꯨꯡꯁꯣꯡ ꯁꯣꯡꯅ ꯍꯧꯖꯤꯜꯂꯤꯕꯅꯤ ꯂꯝꯄꯥꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯊꯕꯛ ꯑꯃ ꯃꯤ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯈꯪꯒꯗꯕ ꯂꯩꯇꯦ ꯃꯐꯝ ꯑꯁꯤ ꯊꯣꯏꯍꯦꯟꯕꯅ ꯍꯥꯟꯅ ꯈꯪꯕꯅꯤꯅ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯅꯥꯄꯤ ꯈꯔ ꯕꯣꯔꯣ ꯐꯣꯏꯗꯠꯂꯤ ꯅꯣꯡ ꯇꯥꯈꯤꯕꯅꯤꯅ ꯅꯥꯄꯤꯁꯤꯡ ꯑꯗꯨꯁꯨ ꯕꯣꯔꯣ ꯑꯗꯨꯝ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯏꯍꯦꯟꯕꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯥ ꯑꯗꯣ ꯊꯝꯂꯤ ꯂꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯏ ꯈꯔ ꯊꯝꯂꯤ ꯍꯥꯏꯔꯤꯕ ꯏ ꯑꯁꯤ ꯃꯍꯥꯛꯅ ꯌꯦꯟ ꯑꯃ ꯍꯥꯠꯇꯣꯛꯂꯒ ꯂꯧꯔꯨꯔꯤꯕ ꯏꯅꯤ ꯑꯗꯨꯒ ꯍꯥꯠꯇꯣꯛꯂꯤꯕ ꯌꯦꯟ ꯑꯗꯨꯁꯨ ꯃꯅꯥꯛꯇ ꯊꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯆꯨ ꯈꯔ ꯊꯝꯂꯤ ꯑꯗꯨꯒ ꯁꯤꯟꯗꯨꯔ ꯑꯃ ꯑꯗꯨꯒ ꯋꯥꯅ ꯁꯥꯕ ꯊꯥꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯁꯨ ꯊꯝꯂꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯏꯍꯦꯟꯕꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯂꯛꯂꯕ ꯃꯇꯨꯡꯗ ꯙꯨꯞ ꯀꯦꯟꯗꯜ ꯆꯨꯈꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯅ ꯃꯨꯔꯨꯝ ꯂꯩꯋꯥꯁꯤꯡ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯁꯥ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯀꯩꯅꯣꯝꯃꯁꯨ ꯏꯇꯧ ꯇꯧꯔꯤꯕꯅꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯄ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯊꯣꯏꯍꯦꯟꯕꯅ ꯀꯔꯤꯅꯣꯗ ꯑꯩꯅ ꯂꯩꯋꯥ ꯁꯣꯜꯂꯤꯕꯁꯤꯗ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦꯗ ꯍꯦꯔꯥ ꯑꯃꯨꯛꯀ ꯁꯣꯟꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯍꯦꯟꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯍꯟꯖꯜ ꯐꯅꯌꯥꯝꯂꯛ ꯁꯣꯜꯂꯕ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯗꯨꯅ ꯊꯝꯂꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯥ ꯑꯗꯨꯗ ꯌꯣꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯕꯥꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯟꯕ ꯈꯔ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯪꯊꯣꯛꯂꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛ ꯁꯥꯎꯔꯪ ꯌꯨꯔꯪꯅꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯆꯨꯝꯅꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯂꯥꯏꯔꯣꯟꯅꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯋꯥꯔꯧꯖꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯟꯖꯜꯂꯛꯄꯗ ꯃꯄꯥꯕꯨꯡ ꯀꯂꯥ ꯑꯗꯣ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯍꯦꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯊꯣꯏꯍꯦꯟꯕꯅ ꯄꯥꯕꯨꯡ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯍꯥꯛꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯄꯥꯕꯨꯡꯗꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯛꯄ ꯆꯠꯈꯤ ꯊꯣꯏꯍꯦꯟꯕ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯍꯥꯛ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯍꯤꯞꯊꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯊꯣꯡꯖꯤꯟꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯨ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯅ ꯊꯣꯡ ꯂꯣꯟꯁꯤꯟꯕꯅꯤ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯠꯈꯤꯕꯗꯨꯅ ꯀꯅꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯨ ꯑꯁꯤꯁꯤꯕꯨ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯀꯂꯥꯅ ꯏꯕꯨꯡꯉꯣ ꯇꯨꯝꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯇꯨꯝꯗ꯭ꯔꯤ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯑꯔꯥꯛ ꯑꯈꯪꯅꯅ ꯈꯨꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯒ
ai nangni mathakta larik pabai du tawribra ne nangbo pabung larik pabal loiraga ai sida kumthara ibani o phare phare lehoro ko asum na haram laga kala mahaki kada satkhri asum le hek chakhibaga kana gumba miyo yama mahaki ka gi thong do lan thok laga parap asum thamba yumjaw rongi thong dom da chakhiba do thohen bana haifet u hoki madu ubada thohen bana aina hojik kautu uba laidu lakpar keno ma tawise aina kautu lingi matamdu da lakadra hairaga hojik ta laklibasina karigino lewa do hojik chon sirane larik tu dadi yum da tawgano haidana irambani se ai larik tu phagdok laga mumutana kari ahen bawa iribagi haibadu yengthoke asumna khallaga thohen bada larik adu phagatlaga kari waram sing iribage mahana tawkiba thabak sing aduta sithauba kari yawbage haiduna yingakli matam maruta thoyen bana angak ama thengnari madudi mahana ngahan makai pariba lewa mantra sing aduki losilaba matung tawudaba thabak singi matangda larik aduki chema ama haigatlaklaga yawdun leiramli ngahan makai di chena si mahana haigatba matamda ani loli haiba khangkhidabani adubu ngasi mahakna haigatluba matamdadi ani loli be chena do amamam tawena tarakhi matam aduda thoyen bana paru matamdadi nahangna sigumba lairasi sanaba matamda nahaki na thamoida akiba amata poloidabani aduga nahangna lai sanabada sizinnakiba potai punamak la oragana la adu segairamba aduga polam chairam punamak khongpak ne khaiduna manghallangodabani aduga asumna nahanga laiyase kauthoko matamda laigatu nangina nakta la ya haibasi nahangna karigumba sawgumba mata phangloi adubu tasengbadi mado laklibani mado lai natraga lakte haiba khange haiba targati nahanga theno thamliba pochai sing adugi maraktagi pot ama lokalaga lamalangda nahangna sa si payu se haiduna langthokadabani matam aduda nahanga langtholiba pot ado leimaida tadabida malangda paiduna leirabadi pot ado laklabani nangna kauthokadriba lai ase masak udaba laini adubu mahana masak uhallaklabadi nang achubu khudong thiba ama taragadabani haiduna larik aduki makha tabada iduna leiramlei madu ubada thoyen badi matha saba haibatu oiri aduga mahaki manakta lakliba lai ado kaubuga khudakta loisalhawdaba taragati mahak hena awaba nangani haiduna larik aduki makha da su iramli masida sida thoyen bana khangli mahana kauthuriba lai ado ngasai lai haibasi aduga mahakna mafam aduda adumak loisallamlaga punam chairam punamak ado segaiduna manghanba amati khongpak ane khaiduna manghal lamdabanina mahana huntuklaga khatang lakpanina hawjikti lai ado matung inarakle haibase thoyen bana khangli adugi sumathakta hawjikti lai ado mahaki mimang makada masak chu halaklabani paramaduna mahak khudong thiba achouba ama nanglagani haibase thoyen bagi thajabani asumna tawduna thoyen bana kitik kirum tawna leiringai ki matam asita mangol lomda kanagumba miyoi amana thoyen babu kanna korokli adumna korokpadu thoyen bana kana oirba jano haiduna aibu kawbro haiduna khumki adumna hek khumlubadagi tuminna muk laikhri thoyen bana adumna aibu kawbro haiduna laukhibadu ahaki mamaga mapagati nungana tumthagiba matang thopana karino karimada tahaudri aduga thoyen bana su amuk khaktangni laukhibadu masigi matung thoyen ba karigumba amati toroklagani haiduna masada chingnaba amaga loinana phamung aduda long hipthai aduga mahak wakhal chajat kaya ama khanba horokli asumda mahano watha sana leirambadagi mahak adumak tumthakri mahana mikap tholakpadadi nongpungan nganduna leiramli aduga mahaki mapabung kala amadi mama ibe masusu mahaki manakta phamlaga leirami matam aduda thoyen bana kaidorage ima ha pabung karino ngan makhaidi aina hawlakpaga si karamtana yingchin biraktabani adubu ngasidi karino aigi phamungda phamlaga leirambibusibo aina kari tawkhrabage adumna hairakpaduta thoyenbagi mapa kalana ibungo nang wakkaisi tawjabro au babung ai kisu tawdre ai kidorage nang kaisu tawtabaji yamna pharabani bungo hawjik ngahaki mamangdanine nangna churon palon lolibado akhoi pakalurabani maiba karo sira haidana adubu nang kaisu tawdre haibanina phareko asomna hairamlaga kaladi para
ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯒꯤ ꯃꯄꯥ ꯀꯂꯥ ꯑꯗꯣ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏ ꯊꯣꯏꯍꯦꯟꯕ ꯏꯄꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯁꯦꯡꯅꯗꯤ ꯈꯨꯝꯃꯨꯀꯣ꯫ ꯑꯧ ꯄꯥꯕꯨꯡ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯪ ꯉꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯅꯪꯕꯨ ꯆꯥꯍꯩꯔꯤꯕ ꯅꯤꯁꯥꯒ ꯆꯥꯕ꯭ꯔꯣ ꯅꯪꯕꯨ? ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯄꯥꯕꯨꯡ ꯑꯩꯅ ꯀꯃꯥꯏꯅ ꯅꯤꯁꯥ ꯆꯥꯗꯣꯏꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯁꯥ ꯍꯥꯏꯗꯨꯗꯤꯅꯦ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯇꯪꯖꯗ꯭ꯔꯤꯕꯅꯤ꯫ ꯑꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯍꯩꯔꯪꯗ ꯁꯨꯝ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯗꯤ ꯅꯪꯒꯤ ꯑꯋꯥꯠꯄꯗꯣ ꯅꯪꯒꯤ ꯄꯥꯕꯨꯡꯗ ꯍꯥꯏꯌꯨꯅꯦ꯫ ꯑꯗꯨꯝꯅ ꯊꯣꯏꯍꯦꯟꯕꯗ ꯃꯄꯥꯕꯨꯡ ꯀꯂꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯃꯤ ꯄꯥꯕꯨꯡ ꯍꯥꯏꯔꯝꯂꯒ ꯊꯣꯏꯍꯦꯟꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯅ ꯃꯍꯥꯛ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯕ꯭ꯔꯁ ꯇꯧꯕ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯗ ꯀꯂꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣꯝꯃ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯃꯗꯨꯗꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯇꯨꯡꯂꯣꯝꯗ ꯃꯃꯤ ꯁꯥꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯅꯕꯒꯨꯝ ꯇꯧꯈꯤꯕꯗꯨ ꯀꯂꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯎꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣꯝꯃ ꯏꯅꯕꯒꯨꯝ ꯇꯧꯈꯤꯗ꯫ ꯑꯁꯦꯡꯕꯅꯤ ꯄꯥꯕꯨꯡ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣꯝꯃ ꯏꯅꯈꯤꯕꯒꯨꯝ꯫ ꯅꯆꯥꯅꯨꯄꯥꯁꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯑꯩ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯐꯔꯦ ꯐꯔꯦ ꯃꯍꯥꯛꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯗꯅ ꯇꯧꯔꯤꯕꯁꯤ ꯈꯔ ꯌꯦꯡꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯀꯂꯥꯗꯤ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯏꯍꯦꯟꯕ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯊꯣꯛꯂꯒ ꯕ꯭ꯔꯁ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯊꯣꯏꯍꯦꯟꯕꯅ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯕꯥꯔꯇꯤꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯄꯒꯨꯝ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕ ꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯕꯥꯇꯤꯜ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯂꯝꯕꯒꯨꯝ ꯕꯥꯇꯤꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯏꯄꯣꯝ ꯀꯥꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯍꯦꯟꯕ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯍꯦꯟꯕꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯉꯁꯤꯗꯤ ꯑꯁꯤꯒꯨꯝꯂꯕ ꯇꯝꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯍꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯅ ꯋꯥꯈꯜꯗ ꯈꯟꯖꯔꯤ꯫ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯝ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯋꯣꯟ ꯋꯥꯈꯜ ꯀꯌా ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯍꯦꯟꯕꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯝꯊꯣꯛꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯅ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯕ ꯈꯨꯜꯒꯤ ꯂꯧꯀꯣꯜꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯃꯍꯥꯛ ꯐꯝꯊꯔꯤ꯫ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯝꯕꯤ ꯑꯗꯨꯗꯁꯨ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯆꯠꯅꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯏ ꯑꯗꯨꯅ ꯅꯪꯁꯨ ꯁꯤꯗꯩꯁꯤꯗ ꯐꯝꯊꯧ꯫ ꯑꯗꯨꯝꯅ ꯊꯣꯏꯍꯦꯟꯕꯅ ꯃꯑꯣꯡ ꯑꯃ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯥꯂꯪ ꯇꯔꯪ ꯑꯗꯨꯗ ꯍꯥꯏꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯃꯉꯣꯟꯗ ꯐꯪꯏ꯫ ꯑꯗꯨꯝꯅ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯂꯤꯕ ꯑꯗꯣꯝꯗ ꯁꯠ ꯌꯦꯡꯁꯤꯜꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯪꯒ ꯑꯩꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯆꯥꯛꯊꯥꯛꯁꯨ ꯑꯩꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯉꯔꯥꯡꯗꯣ ꯇꯧꯕꯇꯕꯨ ꯉꯔꯥꯡ ꯑꯩꯅ ꯅꯪꯁꯤ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯅꯞꯁꯤꯟꯅꯔꯒ ꯆꯦꯅꯥ ꯑꯃ ꯌꯥꯎꯔꯝꯈꯤ꯫ ꯆꯦꯅꯥ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯠꯂꯒ ꯄꯥꯔꯨꯕꯗꯗꯤ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯏꯕꯒ ꯂꯣꯏꯅꯅ ꯅꯍꯥꯛꯁꯤ ꯉꯔꯥꯡ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜ ꯏꯔꯒ ꯂꯩꯔꯝꯂꯦ ꯃꯗꯣ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯃꯁꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯉꯁꯤꯁꯦ ꯅꯪꯕꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯅꯍꯥꯛ ꯌꯥꯗꯕ ꯇꯧꯒꯅꯨ ꯁꯣꯏꯗꯅ ꯌꯥꯒꯗꯕꯅꯤ
ꯃꯔꯝꯗꯤ ꯅꯪꯒ ꯑꯩꯒꯁꯤ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯗꯤ ꯅꯁꯛꯁꯨ ꯎꯗꯦ ꯑꯗꯨꯝꯅ ꯊꯣꯏꯍꯦꯟꯕꯅ ꯉꯔꯪ ꯉꯔꯪ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯑꯁꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯍꯣꯔꯦꯟꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯉꯔꯥꯡ ꯏꯕꯥꯅꯤꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯁꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯁꯨ ꯂꯥꯛꯂꯣ ꯑꯩꯁꯨ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯖꯍꯧꯔꯒꯦ ꯍꯥꯏꯔꯝꯂꯤ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯍꯨꯝ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯏꯍꯦꯟꯕꯒꯤ ꯑꯀꯣꯏꯕꯗ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ ꯃꯍꯥꯛꯅ ꯈꯟꯖꯔꯨꯔꯤꯕꯅ ꯃꯍꯥꯛ ꯑꯁꯦ ꯃꯉꯣꯟꯗ ꯇꯝꯅꯔꯤꯕꯅꯤ ꯀꯤꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯆꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯍꯦꯟꯕꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯏ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯣꯟ ꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯟꯅꯅ ꯅꯞꯁꯜꯂꯒ ꯂꯩꯔꯝꯕ ꯆꯦꯃꯥꯏ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯂꯥꯏꯔꯣꯟ ꯑꯗꯨꯁꯨ ꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯍꯦꯟꯕꯅ ꯂꯥꯏꯔꯣꯟꯗꯨ ꯁꯤꯗ ꯂꯩꯔꯦ ꯃꯁꯤꯒꯤ ꯂꯥꯏꯔꯣꯟꯁꯤꯕꯨ ꯑꯩꯅ ꯁꯣꯜꯂꯕꯗꯤ ꯀꯩꯗꯧꯅꯣꯅꯦ ꯑꯩꯅ ꯉꯝꯂꯣꯏꯗꯣꯔꯤꯕꯕꯣ ꯐꯔꯦ ꯍꯣꯔꯦꯟ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯜꯂꯨ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯀꯔꯤꯅꯣ ꯎꯄꯥꯏ ꯈꯔ ꯇꯧꯕ ꯇꯥꯕꯅꯤ ꯃꯍꯥꯛꯅꯗꯤ ꯉꯝꯍꯟꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯍꯦꯟꯕꯗꯣ ꯃꯍꯥꯛ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯕꯅꯤ ꯇꯥꯏꯕꯪ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡꯒꯤ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯊꯦꯡꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯊꯣꯏꯍꯦꯟꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯎꯅꯔꯕꯅꯤꯅ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯎꯅꯔꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒꯨꯝꯁꯤ ꯅꯪꯒ ꯑꯩꯒ ꯂꯝꯕꯤ ꯇꯣꯉꯥꯜꯂꯤ ꯅꯍꯥꯛꯅ ꯑꯁꯤꯕ ꯃꯤꯅꯤꯗꯣ ꯑꯗꯨꯒ ꯑꯩꯅ ꯑꯍꯤꯡꯕ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯅꯤꯗꯣ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯗꯧꯅꯨꯡꯗ ꯅꯛꯁꯤꯟꯅꯕ ꯌꯥꯔꯣꯏ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯅꯍꯟꯐꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯃꯥꯏꯗꯤ ꯃꯨꯃꯟꯈꯤꯕꯅ ꯎꯗꯕ ꯑꯗꯨꯒ ꯃꯉꯛ ꯆꯥꯎꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯀꯗ ꯆꯣꯡꯊꯣꯔꯛꯂꯤ ꯃꯀꯣꯛ ꯑꯗꯨ ꯐꯤꯅ ꯀꯨꯞꯁꯤꯟꯈꯤꯕ ꯃꯔꯝꯅ ꯃꯃꯥꯏ ꯑꯗꯨꯁꯨ ꯎꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯍꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯁꯦ ꯈꯪꯗꯕꯗꯒꯤ ꯇꯧꯔꯨꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯕꯅꯤ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯍꯧꯔꯨꯔꯕꯅꯤꯅ ꯅꯍꯥꯛ ꯆꯍꯤ 9 ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯕꯅ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯍꯥꯏꯒꯦ ꯇꯥꯎ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯃꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯅꯍꯥꯛꯅ ꯆꯪꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯐꯤ ꯑꯃꯨꯕ ꯑꯗꯣ ꯅꯍꯥꯛꯅ ꯄꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯐꯤ ꯑꯃꯨꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯗ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯒ ꯆꯐꯨ ꯑꯃ ꯐꯨꯝꯈꯤ ꯍꯥꯏꯔꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯐꯤ ꯑꯗꯨꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯐꯨ ꯑꯗꯨ ꯅꯍꯥꯛꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯕꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯍꯟꯐꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯅꯌꯨꯝꯗ ꯍꯟꯖꯈ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯒꯤ ꯑꯃꯥꯏꯕꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯂꯩꯕꯥꯛ ꯇꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕꯗ ꯐꯥꯅꯔꯛꯂꯦꯗꯅ ꯈꯜꯂꯣ ꯑꯩꯕꯨ ꯍꯤꯡꯈꯤꯗ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛ ꯊꯣꯏꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ
ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯨꯕ ꯇꯥꯔꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯗ ꯀꯤꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛ ꯁꯣꯏꯗꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯪꯁꯤꯒꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯂꯨꯈꯨꯝꯗ ꯍꯧꯖꯤꯛ ꯄꯣꯠ ꯑꯃ ꯐꯨꯝꯃꯤ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯅꯤꯄꯥꯃꯆꯥꯅꯤ ꯂꯩꯕꯥꯛ ꯌꯦꯡꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠꯇ ꯂꯩꯕꯥꯛ ꯇꯧꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯍꯦꯟꯕꯗꯣ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯦꯞꯂꯤꯉꯩ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯍꯩ ꯑꯄꯪꯕ, ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪ ꯅꯁꯥꯅ ꯀꯔꯤꯃꯠꯇ ꯈꯟꯊꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯉꯨ, ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯗꯧꯔꯤ? ꯊꯣꯡ ꯄꯨꯝꯅꯃꯛ ꯂꯣꯟꯁꯤꯜꯂꯤ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯃꯁꯦ ꯃꯥꯒꯤ ꯑꯃꯃꯝ ꯀꯣꯛ ꯑꯃꯃꯝ ꯂꯩꯖꯔꯤꯕꯅꯤ, ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯍꯦꯟꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯨꯝꯂꯝꯒꯗꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯣꯝꯗ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤꯗ ꯃꯍꯥꯛꯅ ꯙꯥꯔꯤ ꯑꯗꯨꯒꯤ ꯁꯤꯡꯒꯣꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯂꯩꯕꯥꯛ ꯇꯧꯅꯕ ꯄꯣꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯍꯣꯒꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯣꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯁꯥ ꯂꯤꯁꯤꯟꯕ ꯌꯥꯅꯅꯕ ꯍꯣꯒꯥꯏꯔꯕ ꯃꯇꯨꯡꯗ ꯂꯤꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯤꯁꯤꯜꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗꯗꯤ ꯇꯥꯗ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯀꯥꯡꯈꯔꯣꯝꯗ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯍꯦꯟꯕ ꯀꯥꯡꯈꯔꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯀꯥꯗ ꯑꯣꯏꯅ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯀꯥꯗꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯂꯕꯗꯤ ꯃꯍꯥꯛ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯍꯦꯟꯕ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯀꯥ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯂꯥꯏꯃꯨ, ꯀꯗꯥꯏꯗꯅꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯨꯝꯂꯤꯕꯗꯨꯕꯨ? ꯑꯩ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯁꯨ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯂꯥꯏꯃꯨ ꯑꯗꯣ ꯍꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯍꯅꯨꯕ ꯑꯍꯜ ꯑꯃꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯍꯅꯨꯕ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯍꯦꯟꯕ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯗ ꯁꯤꯗ ꯇꯨꯝꯕ ꯂꯩꯔꯦꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯍꯥꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯨꯈꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯁꯤꯜꯂꯛꯇꯕ ꯃꯈꯩ ꯂꯩꯕꯥꯛ ꯑꯗꯣ ꯇꯞꯅ ꯍꯣꯒꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯇꯧꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯉꯛꯄꯗꯒꯤ ꯊꯣꯏꯍꯦꯟꯕꯅ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯍꯦꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯏꯄꯨ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯑꯗꯨꯅ ꯁꯠ ꯄꯥꯛꯊꯔꯛꯂꯒ ꯊꯣꯏꯍꯦꯟꯕꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤ ꯑꯗꯨꯒ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯄꯤꯔꯤ꯫ ꯊꯣꯏꯍꯦꯟꯕ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯕꯨ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯃꯍꯥꯛꯄꯨ ꯐꯝꯍꯜꯂꯤ꯫ ꯊꯣꯏꯍꯦꯟꯕ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯤꯄꯥꯏ ꯊꯕꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯍꯅꯨꯕ ꯑꯗꯨꯅ ꯍꯣꯏ, ꯅꯪ ꯀꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ ꯏꯄꯨ꯫ ꯅꯪ ꯑꯩꯅ ꯆꯤꯡꯅꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯪꯅ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯇꯧꯔꯤꯕꯗꯨ ꯀꯅꯥꯅ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯍꯦꯟꯕꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯈꯤꯕ ꯑꯃꯗꯤ ꯂꯥꯏꯃꯨ ꯑꯃꯕꯨ ꯀꯧꯊꯣꯛꯂꯨꯕ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨꯒ ꯃꯥꯒ ꯍꯥꯏꯅꯈꯤꯕꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯒꯤꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯨꯔꯤꯕ? ꯃꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯆꯥꯡꯌꯦꯡꯅꯤ꯫ ꯅꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯔꯤꯕ ꯂꯥꯏ ꯑꯗꯨ ꯃꯁꯛ ꯎꯕ ꯉꯝꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯂꯥꯏ ꯑꯃꯅꯤ꯫
ꯑꯗꯨꯒꯤ ꯂꯥꯏꯗꯨꯅꯤ ꯃꯤꯉꯣꯟꯗ ꯍꯦꯛ ꯍꯦꯛ ꯆꯪꯗꯅ ꯇꯝꯅꯗꯅ ꯃꯤ ꯄꯨꯝꯅꯃꯛ ꯉꯧꯅ ꯐꯩꯅ ꯅꯥꯅꯔꯤꯕꯁꯤ ꯑꯗꯨꯒꯨꯝꯕ ꯇꯝꯊꯤꯔꯕ ꯂꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯨꯔꯤ ꯃꯗꯨꯗꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯐꯥꯎꯕꯗ ꯀꯧꯊꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯏ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯤꯕꯅꯤ ꯃꯁꯛꯁꯨ ꯎꯗꯕꯅꯤꯅ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯔꯕꯅꯤꯅ ꯃꯗꯨ ꯇꯥꯏꯅꯗꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯐꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯅ ꯈꯪꯍꯧꯗꯗꯨꯅ ꯅꯍꯥꯛꯅ ꯄꯤꯊꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯃꯤ ꯑꯃꯠꯇ ꯇꯥꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯂꯣꯏꯅꯃꯛ ꯃꯨꯠ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯐꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯩꯀꯥꯏꯒꯤ ꯃꯪꯊꯣꯡ ꯍꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯪꯊꯣꯡ ꯍꯥꯡꯈ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯈꯪꯗꯗꯨꯅ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯨꯔꯤꯕꯅꯣ ꯈꯪꯗꯅ ꯈꯪ ꯁꯥꯒꯅꯨꯅꯦ ꯀꯔꯤꯒꯤꯅꯣꯅꯦ ꯅꯈꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯄꯥꯝꯂꯨꯔꯤꯗꯨꯕ ꯏꯄꯨ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯑꯩ ꯏꯄꯨꯗ ꯄꯤꯊꯣꯛꯆꯔꯛꯂꯒꯦ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯂꯛꯂꯕꯁꯨ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ ꯀꯝꯗꯧꯁꯤꯒꯦ ꯏꯄꯨ ꯂꯥꯏꯃꯨ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯐꯤ ꯑꯃꯨꯕ ꯑꯗꯨ ꯆꯪꯏ ꯑꯗꯨꯅ ꯐꯤ ꯑꯃꯨꯕꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯅꯍꯥꯛꯄꯨ ꯀꯥꯎꯔꯕ꯭ꯔꯣ ꯐꯤ ꯑꯗꯨ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯔꯕꯗꯤ ꯃꯪꯊꯣꯡ ꯍꯥꯡꯈ꯭ꯔꯒꯅꯤ ꯂꯩꯀꯥꯏꯒꯤ ꯃꯪꯊꯣꯡ ꯍꯥꯡꯈ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤ ꯄꯨꯝꯅꯃꯛ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯊꯪ ꯃꯊꯪ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯠꯇꯦ ꯅꯪꯕꯨ ꯇꯥꯍꯧꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯗꯤ ꯏꯄꯨ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯏꯄꯨ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯀꯤꯕ ꯑꯃꯗꯤ ꯊꯛꯀꯠꯄꯅ ꯅꯁꯥꯗꯣ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒ ꯅꯪꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏ ꯂꯣꯏꯁꯤꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯁꯥꯃꯛꯀꯤ ꯊꯋꯥꯏ ꯂꯥꯏꯃꯨ ꯑꯗꯨꯗ ꯄꯤꯊꯣꯛꯂꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯕꯕꯥ ꯑꯁꯤꯕꯨ ꯀꯟꯕꯤꯒꯗꯕꯅꯤꯀꯣ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪ ꯅꯌꯨꯝꯗ ꯍꯜꯂꯣ ꯏꯄꯨ ꯑꯩꯅ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯂꯥꯏꯃꯨ ꯑꯗꯣ ꯑꯩꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ ꯅꯪꯅ ꯃꯥ ꯀꯧꯊꯣꯛꯂꯨꯔꯕꯅꯤꯅ ꯃꯥꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯅ ꯇꯧꯔꯒꯗꯕ ꯊꯕꯛꯅꯤꯅꯦ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯃꯍꯥꯛꯅ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯝ ꯈꯨꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯇꯥꯔꯝꯂꯒꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯍꯪꯉꯛꯀꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯦꯛ ꯈꯪꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯈꯨꯝꯃꯨꯀꯣ ꯐꯔꯦ ꯍꯌꯦꯡ ꯍꯦꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯠꯂꯨꯅꯨ ꯍꯥꯏꯔꯛꯂꯕꯁꯨ ꯅꯍꯥꯛ ꯅꯝꯗꯅ ꯂꯥꯛꯀꯗꯕꯅꯤꯀꯣ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯅꯤꯡꯂꯕꯗꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯌꯧꯔꯣꯏꯕꯣ ꯉꯥꯏꯈꯣ ꯅꯪ ꯑꯩꯒꯤ ꯀꯥꯗ ꯀꯝꯗꯧꯅ ꯆꯪꯉꯛꯄꯅꯣꯅꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯁꯤꯡꯒꯣꯡ ꯑꯗꯣ ꯍꯣꯒꯥꯏꯔꯕ ꯃꯇꯨꯡꯗ ꯆꯪꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯔ ꯁꯥꯎꯔꯞ ꯀꯔꯤꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯁꯒꯣꯜ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯨꯈꯝꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯏ ꯊꯣꯏꯍꯦꯟꯕ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯀꯔꯝꯕ ꯀꯥꯗ ꯇꯧꯈꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯊꯣꯏꯍꯦꯟꯕꯅ ꯅꯁꯨ ꯅꯨꯄꯤꯒꯤ ꯀꯥꯗꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯪꯁꯦ ꯅꯗꯥꯎꯗꯤ ꯌꯥꯗꯕꯖꯥꯠꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯐꯥꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯌꯨꯝ ꯂꯣꯝꯗ ꯆꯪꯍꯧꯔꯤ ꯊꯣꯏꯍꯦꯟꯕꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯏꯟꯅꯔꯛꯂꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯊꯣꯏꯍꯦꯟꯕꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯏꯜꯂꯨꯅꯨ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯩꯗꯧꯅꯨꯡꯗ ꯄꯨꯒꯗꯕ ꯅꯠꯇꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯈꯣꯡꯗ ꯂꯩꯔꯤꯕ ꯐꯤ ꯑꯗꯣ ꯄꯤꯅꯤꯡꯗꯗꯨꯅ ꯀꯗꯔ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯗ ꯍꯥꯏꯔꯤ ꯊꯣꯏꯍꯦꯟꯕ ꯍꯧꯖꯤꯛ ꯃꯁꯥꯗꯣ ꯀꯔꯝꯕꯅ ꯆꯨꯝꯂꯤꯕꯅꯣ ꯀꯔꯝꯕꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯀꯪꯉꯥꯎꯅꯔꯤꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯋꯥꯔꯦ ꯍꯥꯏꯔꯝꯂꯒ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯂꯣꯝꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯥꯎꯕꯝ ꯐꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯃꯉꯛ ꯑꯗꯣ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯃꯃꯤꯠ ꯄꯥꯡꯂꯒ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯉꯣꯟꯗ ꯌꯦꯡꯊꯔꯒ ꯂꯩꯔꯝꯕꯗꯨꯗ ꯊꯣꯏꯍꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯔꯨꯏ ꯊꯣꯏꯍꯦꯟꯕꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯨꯕꯗꯨꯗ
ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯀꯂꯥ ꯑꯃꯗꯤ ꯃꯃꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯑꯗꯨꯒ ꯀꯂꯥꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯀꯩꯁꯨ ꯇꯧꯗꯦ, ꯃꯪꯗ ꯃꯪ ꯐꯠꯇꯕ ꯃꯪꯂꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯅꯪꯁꯦ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ, ꯑꯩ ꯍꯌꯦꯡꯅꯦ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯂꯥ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯔ ꯀꯨꯠꯊꯔꯤꯕꯗꯣ ꯊꯣꯏꯍꯦꯟꯕꯅ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯀꯤꯍꯜꯂꯤꯕꯗꯤ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯅ ꯁꯤꯈ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯗꯨꯝꯅ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯅꯍꯥꯛ ꯆꯠꯄ ꯌꯥꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯍꯩ ꯙꯝꯀꯥꯒꯁꯨ ꯇꯧꯔꯛꯂꯤꯔꯦ ꯑꯩꯉꯣꯟꯗ, ꯍꯩ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯟꯈꯤꯅꯕ ꯑꯗꯨꯒ ꯑꯩꯁꯨ ꯅꯦꯅꯥ ꯇꯥꯅ ꯂꯩꯍꯧꯅꯕꯅꯤ, ꯀꯥꯟꯅꯗꯕꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯤꯍꯜꯂꯛꯂꯒꯅꯨ, ꯑꯩ ꯇꯨꯝꯃꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯒꯤ ꯏꯃꯨꯡꯗꯣ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯍꯦꯟꯕ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯍꯥꯠꯗꯣꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯀꯂꯥꯅ ꯔꯦꯗꯤꯑꯣ ꯊꯥꯕꯗ ꯔꯦꯗꯤꯑꯣꯗ ꯂꯤꯂꯥꯗ ꯀꯞꯄꯗꯣ ꯑꯣꯏꯔꯝꯂꯦ꯫ ꯊꯣꯏꯍꯦꯟꯕ ꯃꯁꯥꯗꯣ ꯅꯤ ꯍꯦꯛ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯅꯪꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏꯗ ꯏꯕꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯊꯣꯏꯍꯦꯟꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤ꯫ ꯁꯣꯝꯗ ꯀꯂꯥ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯎꯅꯔꯨꯒꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯁꯨ ꯑꯌꯨꯛꯀ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯕꯛ ꯀꯥꯕꯛ ꯇꯥꯔꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ꯫ ꯊꯦꯡꯅ ꯂꯥꯛꯄꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯜꯒꯤ ꯆꯤꯡꯌꯥꯡ ꯑꯃꯗ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯃꯌꯥꯝꯅ ꯊꯥꯖꯅꯕ ꯂꯥꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯂꯥꯏꯁꯪꯗ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯑꯃꯥꯏꯕꯗꯣ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯊꯣꯏꯍꯦꯟꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯀꯤꯖꯔꯛꯄ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯈ꯭ꯔꯤ꯫ ꯅꯍꯥꯟꯋꯥꯏ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯃꯊꯤ ꯐꯣꯡꯂꯛꯄꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯈꯤ꯫ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯧꯔꯩ ꯃꯈꯥ ꯄꯥꯡꯅ ꯍꯣꯏꯊꯈꯤꯕꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯝꯕꯗꯨ ꯄꯨꯡꯀꯣꯛ ꯀꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯇꯝꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅꯕꯨ ꯁꯧꯔꯛꯂꯕꯗꯤ ꯀꯅꯥꯁꯨ ꯂꯦꯝꯅ ꯃꯥꯡꯗꯦ, ꯂꯣꯏꯅꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯂꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯥꯈꯤꯕ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯂꯥꯏꯔꯦꯝꯕꯤꯁꯦ ꯈꯣꯡꯅꯥꯡ ꯃꯅꯥꯛꯀꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯁꯤ ꯊꯣꯏꯍꯦꯟꯕ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ, ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯗ ꯆꯪꯁꯤꯜꯂꯛꯎꯅꯦ ꯅꯪꯕꯨ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯗꯒꯤ ꯅꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯌꯥꯕ ꯑꯃ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯝꯊꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯍꯦꯟꯕꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ, ꯂꯥꯏꯅꯕꯨ ꯁꯤꯕ ꯅꯥꯏꯕ꯭ꯔꯣ? ꯁꯦ ꯁꯤꯗ ꯐꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯐꯝꯐꯝ ꯑꯃꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯕꯥꯛꯅ ꯄꯣꯞ ꯄꯣꯞ 3ꯂꯛ ꯐꯨꯈꯤ꯫ ꯑꯗꯨꯝꯅ ꯐꯨꯔꯨꯕ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯥ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯖꯤꯡ 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 ꯀꯥꯈꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣ ꯑꯗꯨꯅꯤꯗꯅ ꯇꯦꯡꯕꯥ ꯂꯩꯍꯩ,
ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯈꯔ ꯐꯪꯉꯛꯀꯅꯤ ꯃꯗꯣ ꯈꯥꯡꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯒꯤ ꯃꯁꯥꯗ ꯖꯤꯡ ꯖꯤꯡ ꯀꯥꯔꯤꯕꯗꯣ ꯍꯦꯟꯖꯜꯂꯛꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯀꯣꯛ ꯉꯥꯎꯕ ꯑꯃꯗꯤ ꯃꯀꯣꯛ ꯆꯤꯛꯄ ꯀꯌꯥ ꯑꯃꯁꯨ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯍꯦꯟꯕ ꯄꯥꯈꯠꯂꯛꯂꯤ ꯃꯍꯥꯛ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯏꯄꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯁꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯔ ꯈꯥꯡꯉꯨ ꯍꯥꯏꯔꯝꯂꯒ ꯂꯩꯋꯥ ꯑꯗꯨꯃꯛ ꯁꯣꯜꯂꯤ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯗ ꯍꯧꯒꯠꯂꯣ ꯂꯥꯏꯕꯨꯡ ꯀꯣꯏꯗꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪ ꯑꯗꯣ ꯃꯈꯣꯏꯅ ꯀꯣꯏꯅ ꯑꯁꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯗꯤ ꯃꯁꯥꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕꯒꯨꯝ ꯃꯀꯂꯥꯛ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯉꯥꯛ ꯂꯩꯇ ꯇꯨꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ 7ꯂꯛ ꯀꯣꯏꯕ ꯍꯧꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯖꯦꯠ ꯄꯥꯏꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯅꯗꯤ ꯃꯗꯨ ꯎꯗꯦ ꯊꯣꯏꯍꯦꯟꯕꯅ ꯏꯄꯨ ꯑꯃꯥꯏꯕ ꯀꯔꯤꯅꯣ ꯏꯄꯨꯅ ꯄꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯅꯗꯤ ꯎꯗꯦ ꯑꯗꯨꯕꯨ ꯄꯣꯠ ꯑꯃ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗꯤ ꯇꯧꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯏꯪꯒꯤꯠ ꯄꯤꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏ ꯇꯩꯅꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯏꯇꯥ ꯇꯥꯗꯕ ꯃꯈꯩ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯈꯤ ꯊꯣꯏꯍꯦꯟꯕꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯂꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯊꯣꯏꯍꯦꯟꯕꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯑꯃ ꯉꯁꯥꯏ ꯀꯂꯥꯅ ꯌꯦꯡꯂꯨꯕꯗ ꯅꯆꯥꯅꯨꯄꯥꯁꯦ ꯂꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯤ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃꯁꯨ ꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯇꯥꯔꯛꯄ ꯀꯂꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯝꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯊꯣꯏꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯝꯄꯥꯛ ꯃꯆꯥꯔꯣꯝꯗ ꯆꯠꯅꯕꯒꯤ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯅꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯀꯥ ꯁꯦꯡꯗꯣꯛꯄꯗ ꯊꯦꯡꯅꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯃꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯄꯨ ꯂꯩꯈꯤꯗꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯄꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯈꯪꯕꯅꯤꯅ ꯃꯗꯨꯕꯨ ꯄꯤꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯕꯗ ꯌꯥꯝꯅ ꯂꯥꯏꯔꯒꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯈꯪꯂꯕꯅꯤꯅ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯗ ꯐꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯊꯣꯏꯍꯦꯟꯕꯁꯨ ꯐꯝꯊꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯔꯤ ꯊꯣꯏꯍꯦꯟꯕꯗꯤ ꯑꯗꯨꯝꯕ ꯇꯧꯔꯛꯄꯗꯨꯗ ꯀꯤꯕꯅ ꯃꯁꯥꯗꯣ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯀꯣꯔꯣꯛ ꯀꯌꯥ ꯑꯃ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯍꯦꯟꯕꯗ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨꯀꯣ ꯀꯤꯗꯨꯅ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯕꯨ ꯈꯥꯝꯖꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯂꯥꯏꯃꯨꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯂꯦꯞꯂꯔꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯍꯦꯟꯕꯗꯤ ꯀꯤꯃꯟꯈꯤꯕꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯦꯟꯈꯤꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯐꯥꯗꯨꯅ ꯌꯥꯜꯂꯤ
matam aduda amaiba aduna lewa kaya sonduna mahakna khongnang makhongki lairimbi adudagi laurakhiba khulai ado hojik laimu adugi masada sijinnakhrei amaiba aduna kathorakpa langthorakpa khulai aduna hojikti laimu aduda thabda laimu ado yamna kanna laukhi mahakna aduma lauribado sa amaga mi amaga yansinnaraga laubagi mawongda khonjal ado kiningai wairaba khonjal amada laurakhi madu tabada thoyenbadi masado kiman khibana amaiba kanna konsilli masidagidi amaiba aduna khanglabra aigi lichaigi mahau ai haujikti nahak yamathuna chakhro aina kaliba polam cheram singasi nahakna sarba matungda tatkigadabani nahaka aikhoiga leminaba yadi matungda amukhana pham masta lakanu adumna hairubaduda laimu aduna aina pham masta lakpanati masta lairiba amaiba macha asina lewa mantra sonduna aibu korokpadagi tangai phadana lakribani hairubada amaiba aduna aikhoina nangbu kauthoknabanina aikhoina nangbu chatlo harabadi chatkadabani haiduna makhoyani haibadi laimu aduga yamna kanna khanarakli thohenba khanaribato mahak tai matomta khanjai laimu aga mi maiba aduga khanabato mi ani khanabaga chap mani haiduna mabukningda khanjaki matau asamna tawduna amaiba aduna laimu aduta yamna thina seiduna laitainaraba matungda laimu adu sofa matutagi mangkhri laimu aduna hek mangkhibaga amaiba aduna ai ibungo sidagidi nangsuna yum jongnaba chatlo tawdabu tungda nangi karigumba khonjel ama tarakpa yai natragana kairoma tarakpa yai tungda yengthoknabagi damakta adubu nahakna suyai yengthoktabida nahak yamna thuna yum jongnaba chatkadabani ko aduga yumgi thong ronjallaga nahak hayeng nongan riu phawbu phamungda lengna leigadabani asomna hairamlaga amaiba adudi mayum maikai pangkhri thohenbasu amaiba aduna hek chatkibaga mahaksu mayum lomda cheduna lakli masigi matung hojikti thohenba mayum joroklabada mahaki ka adugi thong ado lonsallaba matung yumjawgi thong adu su mathang mathang loina lonsallamlaga mahaki ka ki phamung adu ta tuminna tasinduna hiptuna leikhi mathangi no ngali thohenbagi yumda leikai gi amaiba adu lakli aduduga thohenbagi mapa kalana niekluba amaiba adu su lakli amaiba anido thengnarabada amaiba leikai gi haibadi thohenbaga lai khoiraminakhiba amaiba aduna haujik lakliba kalana niekluba maiba adu tawaram punamak tamlei haujikti makhoi ani su loinamak khangnarabanina lai tainabadi loikhre adubu kalada aikhoina lai khoirambani haibado thoandabadi yadabanina kalagi mabukning penanabagi damakta thohenbabu sumangda phamanduna lai khoirumbikhi masigi matung haujikti kalana niekluba amaiba du su chatkri aduga leikai gi amaiba du su chatkhinaba tawrakpada thohenbada amaiba aduna nahak matung tarakpada asiguba thabakse amuk hana tawganuko nakhoigi naha orinegi haunaba chang yengbagi thabak asida asigumba thabak asi chang yengluganu nakhoina kauthokluribadu nakhoida mateng pangba lakpanati nakhoibu chaba ngamba hatpa ngamba potni maramadu nakhoigi asoiba adumak thirakadoribani phattaba thabakta amuk hana chang yenganuko phare phare nangane nungairaktragadi aigi nakta lau asumna haramlaga leikaigi amaiba do mayum maikai pangkhi thohenbasu mahanga tawriba thabak ado ningsing masada hojiktada yamna kijarakhi adubu hariba matam sidagidi mahak amuk hanna adugumba laitinga mari leinaba lairik sing amadi wari sing tahapada do tokhi wari asi matang asita loisinjari wari asi pathokchaba matamda soikhelan kiba wahi wata khebik tabiriba punamakna pukchal chauna ngakpigani ngasigidamakadi mayambu aroibada amukka hanna khurumjari